ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯆꯝ ꯇꯔꯨꯛ ꯖꯤꯔꯤꯕꯥꯝꯒꯤ ꯖꯥꯀꯨꯔꯥꯙꯣꯔꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯌꯥꯎꯅ ꯃꯤꯑꯣꯏ ꯑꯍꯨꯝ ꯍꯥꯠꯇꯣꯛꯂꯒ ꯍꯨꯟꯗꯣꯛꯂꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯝꯐꯦꯜ ꯁꯅꯥꯀꯩꯊꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯤꯌꯥꯝꯅ IPR ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯒꯤ ꯃꯌꯨꯝꯗ ꯃꯤꯌꯥꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯤꯅꯤꯁꯇꯔ ꯐꯝ ꯈꯛꯇ ꯅꯠꯇꯅ MLAꯒꯤ ꯐꯝꯗꯒꯤ ꯐꯥꯎꯕ ꯔꯤꯖꯥꯏꯟ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯁꯇꯔꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡ ꯂꯝꯐꯦꯜ ꯁꯅꯥꯀꯩꯊꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯦꯕꯤꯠꯅ ꯍꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯐꯥꯗꯨꯅ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯕ ꯐꯥꯎꯕ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯣꯏꯅꯥꯏꯔꯕ ꯑꯃꯒꯨꯝ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯄꯦꯟꯗꯦ꯫ ꯃꯤꯍꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯐꯝꯒꯗꯧꯔꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯁꯤꯅ ꯂꯩꯈꯥꯏ ꯇꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯏꯍꯧ ꯑꯃꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯃꯔꯨꯑꯣꯏꯅ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯃꯤꯁꯤ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯅꯤꯁꯇꯔ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛꯁꯤꯒꯤ ꯂꯤꯗꯔ ꯃꯌꯥꯝꯅ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯂꯥꯎꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯀꯟꯐꯥꯔꯝ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯔꯟꯖꯟꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯌꯣꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯕꯛ ꯑꯃ ꯇꯧꯔꯛꯇꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯆꯠꯂꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯀꯃꯤꯠꯃꯦꯟ ꯑꯩꯈꯣꯏꯗ ꯄꯤꯔꯛꯑꯦ꯫ ꯑꯗꯣ ꯃꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯏꯁꯤ ꯂꯝꯐꯦꯜ ꯃꯥꯏꯀꯩꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯛꯇꯕ ꯃꯈꯩ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯥꯛꯄꯅꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯁꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯐꯝꯒꯅꯤ ꯍꯥꯏ ꯃꯗꯨꯗ ꯆꯞ ꯆꯥꯕ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯦ꯫ ꯑꯗꯨꯅ ꯑꯦꯅꯤ ꯇꯥꯏꯝ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯇꯧꯕ